Lakhipuronline puthokchaba February ki tang 19 ningthaukaban mit ki Khomjinba Pao tabirase ahanbada maruoiba Pao Lakhipur da pangthokiba marathon lising aniga kunithoi da Samim Ahmad amadi TH Resmi Debina ahanba mana lokre Umanglai ngak selup sonai gi chahi gi mifam pangthokre Mars ki kunthada chingoi Europa baruni gi thorom pangthoklagani Thiba phangdana leirakhiba Borkhola Lalbag cha bagan gi chahi tare tangai ri banapa machadu sina pangkhre 6 Emoinu multipurpose financial Sibtilla Cachar gi ahom suba foundation day pangthokre Manipur Bidhan Sabha gi ahan batangka ki mikal ngasi ayu ki pung tare tagi apunba kendra kunthra nipan da bhot thadanakre amasung Assam da miyoi taramathoi covid positive oiba thengnakre laichada sin ngarang su miyoi amata siki bagi paw leite Hauzik mapungoi ba Pao tabirase Samim Ahmed amadi TH Resmi Debina Cachar Lakhipur da pangthokiba marathon lising aniga kunithoi gi nupa amadi nupi gi ahanba mana lokre Lions Club of Lakhipur amasung Leo Club of Lakhipur na sinduna pangthokiba marathon asi ngarang ayu ki pung 3 tabada Lakhipur Khuman bus stand dagi lamthaki masidagi Poilapul train crossing dagi amuk halaklaga Lakhipur block ta marathon adu loisinki Nupa gi kanglupta lalang part 4 gi Samim Ahmad na ahanba mana aduga nupi gi kanglupta na Singirbon dagi TH Resmi Debina ahanba mana lauki Lakhipur block ta laiba multipurpose hall da pangthokiba mana mathum yenthokpagi thoromda Lakhipur gi MLA Sri Kausik Raina mai paklaba singda mana mathum yenthoki Cachar Bontarapur gi Barak Museum sanglenda Umanglai ngak selup Cachar sonai gi chahi gi mifam February gi tang 19 ngarang nongmaijing nimita pangthokre Umanglai ngak selup Cachar sonai gi president Oinam Krishna Chandra na mifam apoidana pangthokiba mifam aduda Dr. KN Chan Advocate NG Ramakanta Mutum Babaton RK Kopal Sana na chingba miyoi sing sarukjaki Umanglai ngak selup Cachar sonai gi General Secretary H Rajmani Singh na wahaudok piraba matungda chahi gi chakachading Umanglai sanglen semgat sagatpa amadi chingoi Europa baruni gi thorom gi matangda khananainaki mifamna chahi gi chakachading ayaba piki thorom asigi sengba sagatpagi matangda tongan tongan ba warep kaya sulauki ningsing bajai chahi khudingi pangthoktuna lakpa chingoi Europa baruni khurambagi thorom asi handak chahi gi oina lakliba Mars ki tang 19 da pangthoklagani haukiba sagol sen numitagi thiba phangdana leirakkiba chahi 3 tangai riba nupa macha Sibam Sautalgi asiba hakchang Borkhola Thanagi manung chanbada manung hanjinba umang amadagi lokotkhre Lalbag cha bagan gi thomi Sonu Sautalgi ani suba class ta tamliba machanupa Sibam gi asiba hakchang thangja numita thengnakhibani Borkhola Thanagi OC Monmohan Raut SI Nurul Islam amadi ASI Niloi Singhalu chingba khutpu amana thodok phamda changsinki asiba hakchang postmortem gi damak Silchar Medical College ta thakre chahi nauriba nupa macha asibu hatok pirambagi thodok asigi matangda langla langjin khangdoknabagi damak hui puthaduna thizinkhre adumoinamak apha apun gi paw leitri 6 Emoinu multipurpose financial SEMMF Sibtilla Cacharna ahom suba foundation day Thokchom Sunil Meitei gi sangai da ngarang nongmaijing nimita pangthokre thoromasi da RK Sanahal Hori Kumar Singh Selim Ahmad L Bidamahon Muhammad Fayasuddin TH Mani Kumar Arif Ahmad Parvati Sharma Lakshmi Devi amasung L Biramhon na chingba miyoi singna chief guest amasung guest of honor oina daista phamki thoromga mari leinana agent singda manamathum yentokhi SCMMF ki managing director AC Khuman Nahai yamna pikna haudok chakiba asi Emoinu imagi thawjaldagi mai pakpa marup ama oiba ngamle haiki Manipur Bidhan Sabha gi ahan batangka ki mikhal ngasi ayuki pung 3 tagi Rajya asigi jila taruki apunba kendra kuntra nipanda bhot thadana bahokre ahan batangka ki mikhal asida nupi mirep 15 yauna apunba mirep 163 gi maraibak lepkadori ngasigi ahan batangka kasida mirep oiriba singi manungda Mukhyamantri Nongthomam Biren Bidhan Sabha gi speaker Yumnam Khemchan Congress President Namairakpam Loken Works Minister Thongam Bishwajit amasung Deputy Chief Minister Yumnam Yoi Kumar na chingba yauri mikhal asida apunba voter masingi nupagi masingdagi nupigi voter masingna lising ni futaruk heli apunba transgender voter gi masingna chamaga mutra mangani
यूक्रेन अमसुंग रशिया की मरक्ता सोकनरिबा लान असिना मरम ओइरगा यूक्रेन दगी भारत मचा होंदोरकपा ऑपरेशन गंगा की खोंजंग लेप्तना चथरी अहुम सुबह ओइना ngarang नोंमाइजिंग निमित्ता भारत मचा चनीगा निफु पुदुना न्यू दिल्ली दा थुंख्रे मसिगा लोइनना लेबाक असिगी ओइना ngarang फावबदा मियोय चत्रे पुथोरक्रे नाकल अमरमदा लान असि लोइसनबगी मतंगदा यूक्रेन अमदी रशियन डेलीगेट सिंग रशिया अमदी यूक्रेन लेबाक अनिगा थंगनना लेरिबा बेलारुसदा वारी सानरगनी हाइरी हक्सेल लोइसंगी पाव मतुंगिना आसामदा हौकिबा पुंग कुनमरिदा मियोय लिसिंग अमगा चट्रेट मरफुनी पान की चांगिंग चथबदा मियोय तरामाथोय कोविड-19 नाबा थेंगनख्रे पॉजिटिव ओइबगी चांग चादा 0.3 अनि ओइरे लाइचदसिना आसामदा ngarangsu मियोय अमता सिखिबगी पाव लेते मणिपुर की हक्सेल लोइसिंग ना थोकपा पाव मतुंगिना मियोय 38 ngarang नाउना कोविड-19 पॉजिटिव ओइबे थेंगनख्रे पॉजिटिव ओइबगी चांग चादा 2.9 दा हंथरख्रे लाइना असिना मियोय अनि सिख्रे नाबा फरकपगी चांग चादा 39.2 अमा ओइरे अरोइबदा मरोइबा पाव अमुखन्ना लखीपुर द पांगथोकिबा माराथन लिसिंग अनिगा कुनिथोइदा समीम अहमद अमदी टीएच रेशमी देबिना अहानबा मना लौख्रे उमंग लाइंगाक सेलुप सोनाइगी चहिगी मिफम पांगथोख्रे मार्च की कुंथ्रादा चिंगोय यूरोपा बारुनीगी थौरम पांगथोकलगने थीबा फंगदना लेरखिबा बोरखोला लालबाग चा बगानगी चही तरे तंगाइरिबा नुपा मचादु सीना पंख्रे 6 Emoinu मल्टीपर्पज फाइनेंशियल सिप्तिला कचार की अहम सुबह फाउंडेशन डे पांगथोख्रे मणिपुर विधानसभा की अहानबा तांका की मिखल ngasi ayuki pung 8 अपुनबा केंद्र 39 भोट थादनख्रे अमसुंग आसामदा मियोय 13 कोविड पॉजिटिव ओइबे थेंगनख्रे लाइचदसिना ngarangsu मियोय अमता सिखिबगी पाव लेते लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।